Manipur ki Governor La Ganeshan na ngasi Tamenglongda chatuna mafum adugi district level officer sing CSO sing village chief amadi chairman singa unaduna wari sanakre. Tamenglong headquarter ki Apollo ground da leba multipurpose hall da pangthokiba unabagi thauram aduda Tamenglong DC Pon Jadavna Tamenglong district ta Manipur lengang na paikhatliba thabak thauram sing miyamda khanghanki. Thauram aduda CSO luchingba singna pukhatlakpa wakat sing governor na munna taki amadi thabak oina onthoknaba hotnagani haibagi thazaba pikibaga loinana mahakna hai lambi thong health amadi education sector asina maru oibanina henna pukning chingsinbagi tangai fadaba lei hairaduna pumnamak sing asi akaknaba matamgi manungda pangthoknaba wafam singsu mari leinaba department singda amadi chief minister da haigi haiki New Delhi gi Sastri Bhavan da ngasi pangthokiba Indian Institute of Entrepreneurship IIE gi 18 suba annual general body meeting da Manipur lenga ki Textiles Commerce and Industries Minister Nemcha Kipgensu saruk yakhre meeting aduda co-chairman oina Union Minister of Skill Development and Entrepreneurship Dhamendra Pradhan Union Minister of Development of Northeastern Region Donor G Kisan Reddy amadi tongan ba state singi minister sing amasung official singsu saruk yakhi meeting aduda Union Minister Dhamendra Pradhana state asigi district tarada industrial state linkhatpagi wafam thamki Urban Development Department na Gateway City semgatpada support tawraduna Jiribam district ta mega industrial park amadi Moreda multimodal logistic park thamnaba hotnari haiki Laibak asigi miyam khakta natana malemgi miyamna singthanariba Bharat ki Prime Minister Narendra Modi na hongdokhiba scheme asigi manungda Fit India School Week asisu amani masigi pandamdi leibak asigi miyambo hakchang fana leiduna isa gi ithaudaang sing mapung phana pangthokminasi haibani haina Rajya Sabha ki MP Ningthau Laisemba Sana Jawbana haikre wafam asing asi Chawyaima Higher Secondary School Thobal na sinduna school asigi sports ground da pangthokiba Fit India School Week 2022 losinbagi thoramda athoiba mithungi wangangladuna MP Laisemba Sana Jawbana haikibani Mahakna makhatana hai haksang nabu phatrabadi aikhoi khudingmak ithaudang amata pangthokpa ngamloidoribani laibak asida leiriba states singi indigenous games sing hingathanba asisu Fit India gi pandam oiri maram asina aikhoi gi mehorol dagi leijaraklaba indigenous games sing hingathanminasi loinana aikhoi khudingmak hakchang fana leisi hainasu miyamda appeal tawki Panba yabadi Bharat ki Prime Minister Narendra Modi na laibak asigi mipum khudingmak hakchang fana leisi haiba pandamda kumja 2018 gi August 18 da Fit India School Week asi haukhibani chahi khudingi pangthokleba week asigi mari suba edition mamang chahi ki November 15 dagi tha asigi 38 fawbagi manungda thauram asi laibak asigi tongan ba mafam singda pangthoknari Ngasi ki thoramda school asigi principal M Indira Sports Authority of India Sai Imphal gi regional director Lian Min Thang ZEO Zone 3 Thobal Arambam Anil Kumar amasung Directorate of Education S Fit India School gi state nodal officer Dr LW Anantana chingba maruiba miyoi kayana saruk yakhi Minister Khalli madudi Bharat si India si lamno mapangal kanba aduga saukut pagi lambida yamna thuna samsinggi haragadi leibak sida leiba mipung khudingmak angang digi hawraga ahan fawse ikoi masamu fana leitaba yade masamu phagadabani kaigidamakta ikoi gi mapangal kanba aduga Bharat ama India ama strong India ama siamna RDN PR Minister Yumnam Khemchana ngasi Kamjong District ki Fungyar Block ki manung chana leiba Sorbungda Khamlungfa Fraternal Organization KLFO gi 19 suba General Conference cum Sports Meet hongdokre tha asigi kuntaruk fawba pangthokadoriba thauram asigi ngasi hongdokpa numita Khetrigao AC MLA Sheikh Nurul Hasan Ichamgi Hanagi General Secretary Ngachonmi Ramsang amadi Sorbung Village ki luchingba singna saruk yakhi Athoiba mitungi wangangladuna RDN PR Minister Yumnam Khemchana hai lamdam asida khundaminariba phurup kangluk khudingmakna masa masagi asengba puwari khangna hingba mathautai hairaduna Manipur ge sanarosing asina lamdam asi malemda masak taklibani adubu education ge saruk yaudravadi human civilization da mapung phadaba oibana sports khakta pangthokpagi mathakta literary amasung cultural mitsu pangthokpa asi yamna pai haiki sports say hybrid Manipur si India ke manungda sports ki
power house ni sina job opportunity amadi toan ba hiram kaya da koi naha se employment piri loina na state sigi maming hai tare karai dino manipur dei ni hairagadi sports am sanaba hebal lamni haidana sportsmen sing nai koi singkhali sanaba se sagi koi maro nganju pina so haina me sanaba gi value me ama sanaba si ai se medal phangba phangdaba sanaba gi achievement leiba leitaba sanaba da kanaba makhuk leiri se just discipline amakak ai physical discipline mental discipline amakak establish tawbasini ngasi noigi mamangda lepiba minister se hana sportsman oirame I was a taekwondo player, I was 4-dan black belt, I Korean trained touring. I was never dream that I will become a politician. Adi aigi laibakta isona tambado adu ai koi loina phangani aduwa hona badi lepe ade. So let's work hard. Aduga samna never regret in life. Any problem in life, opportunity on thoga. Regret naisi leitna. Koi mang sengela se all the best. Thank you very much. ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯇꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯂꯧꯈꯠꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯗꯤꯡ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ 8 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯌꯨꯝ 85ꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯃꯤꯑꯣꯏ 230 ꯚꯦꯔꯤꯐꯥꯏ ꯇꯧꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯗꯨꯃꯛꯄꯨ ꯃꯤꯐꯥ ꯃꯤꯄꯨꯟ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯂꯩꯅꯥꯡ ꯑꯣꯏꯅ ꯆꯦꯟꯕ ꯃꯔꯝꯅ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯂꯩꯔꯛꯄ ꯆꯍꯤ ꯀꯌꯥ ꯐꯥꯔꯛꯂꯦ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ JCB ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡ ꯂꯪꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯇꯧꯕ ꯃꯔꯝꯅ ꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯌꯨꯠ ꯗꯦꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯊꯧꯕꯥꯜꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕ ꯏꯁꯤꯡ ꯋꯥꯅꯕ ꯃꯇꯝ ꯑꯁꯤꯗ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯐꯤꯚꯝ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯎꯔꯕꯁꯨ ꯈꯨꯠ ꯊꯥꯕ ꯉꯝꯗꯕꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯆꯤꯡꯗ ꯄꯣꯄꯤ ꯊꯥꯕꯒ ꯇꯨꯔꯦꯜꯗ ꯂꯩꯉꯣꯏ ꯄꯦꯛꯇꯨꯅ ꯏꯁꯤꯡ ꯐꯠꯍꯟꯗꯕꯒ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯊꯕꯛ ꯑꯅꯤ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯅꯕ ꯄꯤꯕ ꯆꯩꯊꯦꯡꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯗꯨꯅ ꯇꯨꯡꯒꯤ ꯈꯜꯂꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯨꯔꯦꯜ ꯑꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ World Health Organization (WHO) ꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯈꯥꯗ India Hypertension Control Initiative (IICI) ꯅ Ministry of Health and Family Welfare, State Health Mission amadi India Council of Medical Research (ICMR) ꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯅ ꯁꯤꯟꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ CHC ꯍꯩꯔꯣꯛꯇ ꯐ꯭ꯔꯤ ꯍꯥꯏꯄꯔꯇꯦꯟꯁꯟ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯆꯦꯛꯑꯞ ꯀꯦꯝꯞ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ BP ꯄꯦꯁꯦꯟꯠꯁꯤꯡꯗ ꯂꯦꯝꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯐꯪꯍꯟꯈ꯭ꯔꯦ꯫ ICMR-ꯒꯤ ꯁꯤꯅꯤꯌꯔ ꯁꯨꯄꯔꯚꯥꯏꯖꯔ ꯑꯀꯣꯏꯖꯝ ꯁꯣꯅꯝ, CHC ꯍꯩꯔꯣꯛꯀꯤ MO ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ CHO ꯑꯃꯁꯨꯡ ꯑꯁꯥ ꯋꯥꯀꯔꯁ ꯀꯌꯥ ꯌꯥꯎꯅ ꯄꯨꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯝꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ 200ꯒꯤ BP ꯆꯦꯛꯑꯞ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯇꯉꯥꯏꯐꯗꯕ ꯍꯤꯗꯥꯛꯁꯤꯡ ꯂꯦꯝꯅ ꯐꯪꯍꯟꯈꯤ꯫ ꯆꯍꯤ 40ꯒꯤ ꯃꯊꯛ ꯑꯣꯏꯔꯕ ꯑꯍꯜ ꯑꯅꯤꯗꯁꯨ ꯑꯆꯝꯕ ꯈꯨꯗꯣꯜꯁꯤꯡ ꯇꯝꯈꯤꯕꯒ ꯂꯣꯏꯅꯅ MO ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯁꯅꯥꯇꯣꯝꯕꯤꯅ ꯑꯍꯜꯁꯤꯡꯗ BPꯒꯤ ꯃꯔꯝꯗ ꯍꯦꯜꯊ ꯇꯣꯛꯁꯨ ꯇꯧꯈꯤꯕꯒ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯃꯁꯨꯡ ꯆꯥꯡ ꯅꯥꯏꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯅ BP ꯄꯦꯁꯦꯟꯠꯁꯤꯡꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯌꯣꯛꯅꯕꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨ ꯑꯥꯏꯗꯦꯜ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯨ ꯍꯥꯏꯔꯨꯕꯗ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯣꯔꯠꯇ ꯀꯦꯁ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯀꯣꯔꯠꯀꯤ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯣꯡ ꯂꯣꯟꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯃꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡꯅ ꯗꯥꯏꯇ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯌꯨꯛ ꯑꯊꯣꯛꯄꯝ ꯈꯨꯅꯧꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ NYC ꯀ꯭ꯂꯕꯀꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ 9 ꯑꯁꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯒ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯗꯨꯀꯥꯟ ꯑꯃꯗ ꯆꯍꯤ 5-5ꯒꯤ ꯑꯣꯏꯅ ꯐꯝꯍꯟꯕ ꯑꯃꯁꯨꯡ
ꯆꯍꯤ 5 ꯁꯨꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯑꯃꯨꯛ ꯂꯣꯇꯔꯤ ꯇꯧꯔꯒ ꯑꯃꯨꯛ ꯐꯝꯍꯟꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯝꯂꯤꯕ ꯗꯨꯀꯥꯟ 9 ꯑꯁꯤ ꯆꯍꯤ 10 ꯍꯦꯟꯅ ꯐꯝꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯧꯅ ꯂꯣꯇꯔꯤ ꯇꯧꯔꯒ ꯗꯨꯀꯥꯟ ꯑꯃꯨꯛ ꯐꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯍꯥꯟꯅ ꯐꯝꯂꯤꯕ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡꯅ ꯂꯩꯀꯥꯏꯗ ꯑꯃꯗꯤ ꯀ꯭ꯂꯕꯇ ꯑꯣꯟꯁꯤꯜꯂꯒ ꯀꯦꯁ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯃꯔꯝ ꯆꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯦꯁ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯖꯖꯃꯦꯟ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯣꯡ ꯂꯣꯟꯒꯗꯕꯅꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯑꯊꯣꯛꯄ ꯈꯨꯅꯧꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯊꯣꯛꯄ ꯈꯨꯅꯧꯒꯤ ꯑꯄꯨꯟꯕ ꯃꯌꯥꯝꯒꯤ ꯀ꯭ꯂꯕꯀꯤ ꯂꯝꯄꯥꯛꯁꯤꯗ ꯉꯁꯤ ꯄꯨꯟꯖꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯙꯔꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ 9ꯁꯦ ꯃꯁꯤꯁꯤꯅ ꯈꯨꯟꯗ ꯑꯣꯟꯁꯤꯜꯂꯒ ꯀꯦꯁ ꯇꯧꯔꯛꯄꯁꯤ ꯌꯥꯔꯣꯏ ꯃꯔꯝ ꯆꯥꯗꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ 9 ꯑꯁꯤ ꯈꯨꯟꯖꯥꯁꯤꯡꯁꯤꯒ ꯀ꯭ꯂꯕꯀ ꯑꯩꯈꯣꯏꯒ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 5 ꯂꯣꯇꯔꯤ ꯂꯥꯎꯔꯒ ꯐꯝꯅꯕꯤ ꯍꯥꯏꯗꯅ ꯇꯥꯟꯅꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯅꯤ ꯍꯥꯏꯔꯤꯕ ꯆꯍꯤ 5 ꯂꯣꯇꯔꯤ ꯂꯥꯎꯔꯒ ꯐꯝꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯁꯦ ꯃꯈꯣꯏꯅ ꯆꯍꯤ 11 ꯐꯝꯖꯤꯜꯂꯦ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯣꯇꯔꯤ ꯂꯥꯎꯒꯗꯧꯕꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯈꯨꯟꯗ ꯑꯣꯟꯁꯤꯜꯂꯒ ꯀꯦꯁ ꯇꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯟꯗ ꯑꯣꯟꯁꯤꯜꯂꯒ ꯀꯦꯁ ꯇꯧꯁꯤꯜꯂꯛꯄꯁꯦ ꯃꯔꯝ ꯆꯥꯗꯦ ꯇꯧꯁꯤꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯅ ꯗꯨꯀꯥꯟꯁꯦ ꯂꯥꯎꯒꯅꯤ ꯂꯣꯇꯔꯤ ꯂꯥꯎꯒꯅꯤ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 5 ꯔꯣꯇꯦꯁꯟ ꯇꯧꯔꯒ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ 이형ꯁꯤꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯣ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯁꯥꯎꯕꯗꯒꯤ ꯗꯨꯀꯥꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯗꯨꯀꯥꯟ 9ꯁꯤꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇ ꯑꯣꯏꯒꯗꯕꯅꯤ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯗ